Mayambu Manipuri Wari Tunggol na taramna oksari ngasisu wari ama puduna laksari. Wari asi marup amana magi punsigi tangkak amada thengnakiba thodok amagi matangda libirakpa warini. Wari asi lijabada soiki lankiba yaurabasu tabiriba punamakna ngakpiyu amadi channel asibusu support tawbiyu. Adudi wari asi haujarage. Ai isagi sahi asi 55 muk suraba ahalgi matam oisiraklaba misak amani. Mipung khudingmaki oina mana mayamda tamjaningba khanghaningba wari kaya ama lei. Aisu aina thengnajakiba thodok amagi wari amatang lijage. Ai matam maduda sahi 33-35 muk hairamlagani. Aina poksaba isanupi amasu lei adubu wakhal taba khara walammi. Hojikti mayamna Down syndrome haina khangnabaduni aduna school su tongana angang ataiga manadana atopa mafamda tharammi. Yungi ima baba su loina ahal oisilakpa matamni. Maram mayam asi leibadagi ai paisa ajuki matik silammi. Matam maduda dukan masa ama tek phamjaramba adusu posit karisu pharamdi. Maram asina ai ayuk sidi yumda khabar thaba chatlami. Matam madudadi aikhoi lekai aduda khabar thabagi thabak tawramba du anamba cycle da ngaktani. Adubu aigidi aina second hand oina lawduna luna ama leirami. Gari adu tawraga ai khabar thabadu chatpani. Aigi wakhalda mayamdi cycle da chatpani aina gari dani. Maram asina aidi mayamna yauba ngamdaba mafam kaya chatpa ngamgani khanduna misu mayamdagi hena loksilami. Ayuksu pung 3 taramdai 2 makhai swaidagi yumdagi thoktrabadi suknang nanglamde. Aisu konadi aina loksiluriba mise khara yaman khraba male haina khalakhi. Adubu mayamna phangnariba aina ihan hana khabar piba sangliba imung ase hingolmu oina yum mathang lambi nakalda leiba mafam amadani. Aduga aina khabar thariba imung asina yung khwaigi maton leirak lomdagi changlakpadana khwaidagi manung changchinba mafam amani. Asum tawna aina yum aduda khabar thaba hek changba matam aduda leirak lomdagi changlakpada leiba yum 3 suba do hanagi maite yumjau dawna imak maksilli. Aduga ina sukupi adubu yum adugi hingon samal adudi onthokna su phajagre. Sahi chupa mana masing makhan suna thai. Yening thadaga tipum sangni. Yum aduda leiriba ase ahal anini matai manawni. Aisu ahanbada di khanglamde yum asida ahal ani lei haibase mingonda hangbadagi khanglakpani. Asum chatharakpana aina khabar piba tha phadringai numit 10-13 ni surukpa dawaida oiramba yai. Numit masingdi sapchana ningsingjadre. Nongma aina khabar thinba lairak aduda changlakpani. Ahal anidugi thongal changpham ado konthong pali. Aina gari thaujilakpa matam aduda konthong sai lengliba adugi mathakta mayang ikang kangba manba sanglap tawba amuba ama makhong kauduna hairaga sanaduna leirammi. Aina mafamduda leiribado ayuki pung 3:30 muk tare amam angana sinarakpa matamni. Mayek sengna uba nate adu orabasu khara makhaidi ui. Ai garidu sum thaujilai. Isada khangningba amaga loinana garidu yamna tapna thaujilami. Aina matau asumna sum naksilakpadagi konthong saida haiduna sanaramba yengbada mathong maram khangdaba amuba do phatlauna konthong sai adudagi kumthaduna yum adugi mangol lomda sensilakhi. Amuba aduna senkibado mitsina tanaduna yenglubada hanadagi mangol aduda ahanbagi posak aduga manaba amuba amasu leiramki. Makhoi ani adu mitna kupada yum adugi yanakha tamna sangki. Asumna ai kumai ado ngaihak yakaduna yenglami. Bhab lakpa mikupta tusi khyau sungki kimanbana isase thak nikhi. Khusi ningmanduna gari thauba ngamlamde. Adubu aina ngamnaba honaduna khabardu thamlaga ai lambi tholakpada maisi chumdring yenglaga garidu yangna thorakki. Yum yorba matungda hais kainoni aina ngasai thengnarubadubu haina wakhan khalami. Aina tasengna ukhiba kawbanina kaukthokpasu pak ngamlamde aduga isada karisu natti haina khandokpasu ngamlamde.
ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯨꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯈꯜꯇꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯨ ꯇꯝꯅꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯕ ꯂꯩꯇꯦ, ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯅꯝ ꯅꯝꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯟꯅ ꯆꯪꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯣꯟꯅ ꯆꯪꯒꯗꯧꯕ ꯑꯗꯨꯁꯨ ꯂꯝꯕꯤ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯗꯨ ꯑꯣꯏꯕꯒꯤ ꯃꯗꯨꯁꯨ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯑꯩ ꯑꯃꯝꯕ ꯑꯗꯨꯗ ꯆꯪꯕꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯩ ꯒꯥꯔꯤꯗꯨ ꯍꯟꯗꯛꯇꯤ ꯌꯥꯡꯅ ꯀꯟꯅ ꯊꯧꯖꯤꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯂꯤꯕꯗꯤ ꯌꯨꯝꯂꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕꯗꯤ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤꯗꯤ ꯈꯔ ꯍꯦꯟꯒꯠꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯑꯩ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯝꯕꯤ ꯃꯇꯥꯡ ꯑꯗꯨ ꯂꯥꯟꯅꯕ ꯊꯧꯔꯝꯃꯤ, ꯑꯗꯨꯒ ꯈꯕꯔ ꯑꯗꯨ ꯊꯅꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯍꯜꯂꯛꯄꯗꯗꯤ ꯑꯩ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯤꯡꯒꯣꯜ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯪꯒꯥꯝ ꯊꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯃꯨꯕ ꯑꯅꯤꯗꯣ ꯂꯩꯕꯒꯨꯝꯅ ꯑꯩ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯔꯛꯈꯤ꯫ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯃꯨꯕ ꯑꯅꯤꯗꯣ ꯒꯣꯡ ꯒꯣꯡ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯇꯥꯟꯅꯔꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯃꯨꯕ ꯑꯅꯤꯗꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯞꯅ ꯌꯥꯝꯅ ꯁꯣꯟꯅ ꯇꯥꯔꯛꯈꯤ꯫ ꯑꯩ ꯏꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯇꯣꯔꯆ ꯑꯗꯣ ꯗꯥꯏꯔꯦꯛ ꯀꯥꯞꯁꯤꯟꯗꯕꯤ ꯍꯥꯏꯐꯦꯠ ꯎꯅꯕꯗꯤ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯗꯥꯏꯔꯦꯛ ꯀꯥꯞꯁꯤꯟꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯦ ꯑꯩꯗꯤ ꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯝꯅꯤ꯫ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯏꯁꯥꯅ ꯚꯥꯞ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯑꯩ ꯃꯤꯍꯨꯟ ꯁꯨꯗꯕ ꯃꯈꯩ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯒ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯣꯛꯅꯕꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯚꯥꯞ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯁꯤꯃꯛꯅꯔꯥ ꯈꯪꯗꯦ, ꯑꯩꯅ ꯑꯃꯨꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯦꯛ ꯍꯦꯛ ꯆꯞ ꯆꯞ ꯂꯦꯞꯂꯤꯕꯗꯨ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯌꯨꯝ ꯌꯧꯔ ꯐꯥꯎꯕꯗ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯑꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯃꯈꯩ ꯑꯩ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯩ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯄꯥꯝꯂꯝꯗꯦ, ꯀꯥꯎꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯤꯁꯨ ꯉꯥꯡꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡꯒꯤ ꯈꯟꯕꯗ, ꯀꯔꯝꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯣꯏꯔꯩꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯉꯨ ꯍꯥꯏꯅ ꯀꯣꯜ ꯇꯧꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯄꯣꯏꯔꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯣꯏ ꯌꯥꯝꯅ ꯀꯨꯏꯔꯣꯏꯗ, ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ, ꯏꯁꯥ ꯈꯔ ꯐꯒꯠꯂꯛꯄꯒ ꯑꯗꯨꯝ ꯅꯪ ꯍꯟꯖꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯊꯕꯛꯇꯨ ꯇꯣꯛꯂꯣꯗꯅ, ꯄꯣꯏꯔꯩ ꯑꯗꯨꯝ ꯇꯧꯍꯜꯂꯣ, ꯃꯥꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯅꯤ, ꯑꯩꯒꯤꯁꯤ ꯒꯥꯔꯤ ꯊꯧꯕꯗ ꯈꯨꯠ ꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ, ꯇꯣꯡꯃꯤꯟꯅꯔꯒ ꯆꯠꯄ ꯌꯥꯅꯤ, ꯄꯣꯏꯔꯩꯅꯁꯨ ꯂꯝꯕꯤ ꯈꯪꯂꯣꯏ, ꯑꯩꯅ ꯇꯥꯛꯇ꯭ꯔꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯋꯥ ꯆꯥꯎꯔꯅꯤ, ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯊꯕꯛ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩꯒ ꯑꯩꯒ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯄꯣꯏꯔꯩꯗ, ꯄꯣꯏꯔꯩ, ꯁꯤ ꯂꯩꯀꯥꯏꯁꯤ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯣꯛꯄ ꯃꯥꯜꯂꯤ, ꯈꯔ ꯒꯥꯔꯤꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯊꯧꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯇꯨꯅ, ꯏꯕꯥꯏꯅ ꯑꯩꯒ ꯆꯠꯁꯦꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯏ ꯇꯤꯟ ꯀꯤꯕꯩ ꯑꯣꯏꯔꯦ, ꯑꯩ ꯁꯛꯁꯦ ꯎꯕꯗ ꯂꯥꯏ ꯇꯤꯟꯒ ꯂꯣꯏ ꯀꯤꯔ ꯆꯦꯟꯈ꯭ꯔꯗꯕꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯃꯤ 2 ꯁꯨꯔꯕꯅꯤꯅ ꯈꯔ ꯀꯤꯕ ꯐꯔꯅꯤ, ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ, ꯂꯩꯇꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯩ ꯌꯥꯝ ꯉꯛꯆꯥꯅꯅ, ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯊꯪꯅ ꯊꯪꯅꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤ?
haina singnabadagi haidokhi. Poireinnasu kaidorage ibai haina hairaki. Asumna khabar piramlabagi tungda ibani leirak adudagi tholakhi. Ai yamna ngakhi. Matawa sumna numit kharani poireiga aiga saminari adudadi karisu thoidokpa tawrakhide. Aidi matam khara sangna poireise aikhoida lehanninkhibani adu ainasu nungaita hoi chatlo nangsu thabak yambanina haiduna paisa khara piraga numit 6-7 ni lairamlaba matungda mayumda hankhre. Masigi matungdagidi ai itomta satpa tarammi. Poirei yaudana ai itomta satpa ayuk hanbaduni. Numit ado ai imada manam namhallaga yumdagi tholai. Ai numit adudi isana isa phathajaduna leijaba thona lingjen puthoktuna laklammi. Aina sanglakpaduda ngasidi yum adugi sumang aduda ahal anido tholaktuna leiba urakhi. Ai numitudi ahal anido uba aduda sor kharadi hondoklammi. Adubu miyoibana khanbana ama laina tambana ama haiduni. Aina munna yengsilubada ahal anidugi nakanda amuba phibam anido makhut samnaduna leiribado urakhi. Phibam adudagi aidi lawai lutongi samse chap yungkhatki. Ai maise phatlaungna luktharaga leirak aduda adum thaujilammi. Aduga aigi pibam thokpa khabardo thadaramlaga ai gari mamai leiduna thaudorakhi. Aina ngasai gari kanna thaujinkhibado ahal anidusu khanghaurabani. Ahal anidugi mawong aduga aina karigumba awaba tarbasu mateng panglakloi haibasi ai khangjarami. Aina tholokpa aduda sumang aduda hanubi ahal adudi leiramdre. Adubu hanuba adudi chumdring leptuna leirammi. Amuba adusu magi nakanda leptuna leiribani. Amuba aduna ahal adugi manakongda kari no siron kharasu tawrammi. Ai upai leite karibu tawruni garidu kanna thaudorakpa natana. Ai mafam aduda kuina panthaduna leiba pamlamde. Handakti ai mafam aduda amuk hanna laklaroi haina sabyungna khankre. Ai yumda halaklaba matung aigi nupigasu wa tanarammi. Tha phadauba numit 4-5 watlibanina toklage thagi paisado piraklo haibasu kanasu piningloi. Adugi saruk paisa manglabasu mangna tha makhai amagi oina pibiro haibana pharani hain hairammi. Matawa sumna aina khabar thariba leirak aduda sanglaga leiba yum aduda paisa lawba changlammi. Aina ayuki matam numit fajana tholakpa nongalaba matam aduda changlubadagi ahal ani adugi yumjau ado isam samba yum amagum leirammi. Aina amam angan sinaba matam aduda garigi manganda uba adudi isuk sukladana yamna hainadabani. Aina khabar thariba imung aduda changlaktuna ai khudong chadaba khara leibadagi nakhoigi yumda khabar pibase leppa tare warongnu. Tha amagi paisadi lauraroi tha makhai amagi oina pibiro haina yumbu aduda hairammi. Nupa aduna as nungdi nungaite aikhoi yumse manung khara changbasida si yaubiyu haibada yarakpa mi pakna yaude. Hoi adubu nangsu pharak tarbanina kaidi upai leiri haina nungaitana hairakhi. Yumbu nupa aduna amuksu aingonda karigino nangna aikhoigi khabar thaba pharak tai hairisibu aikhoi yumse manung khara changbagira gari thau yamna changbagira paisa helu henge haina phagi oina tawrei. Masida aisu nungaitraduna asengba wado haidoklammi. Aina khalurabasina moisu wafam ase khanglam adugumba adudi aikhoidi nongmata thengnadri. Thainasu ayuk nganta walking chatlibani. Karisu thoidopadi thengnade haina hairakhi. Masida aisu wa makha taramdre maramdi yum aduda leiriba ahal ani adu makhoigi mari mata oiba jala natraga makhoibu kibadagi haidriba jala haina khankhibagini. Numit aduda ai isada polum asauba ama thangdabagi mawongda yamna yangba ama pokhi. Aina khali madudi mafam asida amuk hanna changlaklaroi masina aigi anoba punsi ama hauraboi khali. Adubu taibang mapunadi kari tamliba khanbana ama tholokpana ama haibaduni. Aina thengnariba mayamse taibang mapuna tamlamba ngaktani. Numit adugi matung nong nini leiraba matungdani ayuk ado nong kanna sui
ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯝꯃꯤ, ꯑꯗꯨꯅ ꯅꯪꯅꯅꯕ ꯊꯧꯔꯛꯄꯗ ꯑꯩ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯝꯕꯤꯗꯣ ꯅꯥꯟꯕꯒ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯃꯦꯟ ꯔꯣꯗꯀꯤ ꯗꯤꯚꯥꯏꯗꯔ ꯑꯗꯨꯗ ꯁꯤꯠꯂꯒ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯌꯦꯠ ꯑꯁꯤꯁꯨ ꯀꯝꯄꯥꯎꯟ ꯐ꯭ꯔꯦꯛꯆꯔ ꯇꯧꯕꯗꯒꯤ ꯆꯠꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯀꯣꯟꯅꯕꯨꯗꯤ ꯑꯩꯅ ꯂꯥꯏ ꯊꯦꯡꯅꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯜ ꯑꯅꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄꯅꯤ, ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ, ꯀꯤꯅꯕꯅ ꯊꯛ ꯅꯤꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏ ꯑꯣꯛꯅꯕ ꯑꯗꯨꯗ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯝꯂꯕꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯗꯁꯥ ꯑꯁꯤ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯤꯡꯉꯝꯗ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯦꯜꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫